Gwaltabi Kuki Village haiba record leite haina Tribal Affairs and Hills Department mayek singna phongdorakiba wafamgi matung inna Gwaltabi khungang asibu Kuki Village onthoknaba hotnabada chennaba sing logi oiba cheirak pinaba Land Resources Department ki secretary da complaint amasu submit tawkhre haina RPI athavalegi State Unit ki Vice President Sapam Kangleipan maiteina phongdorakle wafam sing asi Major Khulda leiba Manipur Press Club da pangthokkiba paugi mifam amada phongdokkibane mifam aduda maana makha taraduna haukiba lising ani ga sumna kulhumdogi me ahumdagi haurakkiba irang asina maram oiraga Gwaltabi khunja sing khul thadokduna chelakraba matung kuki singna khul asibu Gwaltabi Kuki Village haina onthoklambadagi RTI gi kothangda Gwaltabi Kuki Village haiba khul leibra haina hanglubada Tribal Affairs and Hills Department leite haina mayek singna phongdorakibani hairi madugi matung inna hiramasigi matangda maikai aduda leiriba miyamga punduna mifam Pamki amadi Gwaltabi khunbu Gwaltabi Kuki Village haina ming onthoktuna makoigi khunama oinaba honarambada chenaba miyoi singi mathakta Land Resources Department na logi mateng loduna lokatpham thokpa thabak sing lokhatuna ahakpa cheirak pigadabani haina su department asigi secretary da Gwaltabi Village Development Committee Paradise Club Gwaltabi amadi Gwaltabi mairapai bi punna punduna complaint ama submit tawkibaga loinana Sapam Kangleipan masagi maikeidagi su complaint ama thangatki hairi maram Singasi leibana hariba Kuki Village asigi mingda lakpa chawkha thaurangi thabak amata tawbidanaba mari leinaba singna athingba thambiyu hainasu phongdoki masidanatana Imphal East District ki manungda leiriba Gwaltabi hariba khul asi atai khun singdagi yamna sothana leiba khun ama oibata natana khun asida lenga ki thabak tawba miyoi ani ahumdagi hena leitaba mafam amani maramaduna Gwaltabi khun bungak senduna khun asibu kanba haibasi lamdam asida leiriba miyamgi chawrba thodang lei hariba khul asi leitrabadi hojik relief camp singda changjafam loduna leiriba Gwaltabi ki khunja sing mafam kadai da hanjingani haibasi miyamna khangfam thoi masidanatna handak chahi khara sida Tribal Affairs and Hills Department na masak khangdaba anoba khun kaya ama masigi akoibada sandorakliba asi athoba matamda mari leinaba singna thigat pi haudrabade nongmadi soidana Manipur gi mafam ayamba mapal lamdagi narolda changsilakliba mitop singna khundaba lamdam ama soidana oikragani hainasu phongdokhi